Doctor haibasi miyoibagi thawaibu kanbiba ngammi haibagidamak isormaka sangdam naribani. Doctor amana mahana tamjaruriba mahi experience aduna miyoiba amagi thawaibu asibagi khayatagi kannari adubu. Hairiba doctor asimadi mahaki profession adubu minam laba matungda mahaki leijariba skill amadi experience adubu khulai oina sijinnaduna mahaki nupibu anesthesia hairiba drug asi sijinnaduna hatkibagi case ni. Mayambu kurumjari. Basics update ngasi pujarakliba case asi Dr.Kruthika Reddy gi case ni. Thaudog asi Karnataka gi Bengaluru city gi Marathahalli police station gi manung chana leiba ningthogi konungumlaba lupa crore ahum sangna masanupi gi damak mapana luhongbada khudol oina pirakhiba yum amada thokhiba thaudokni. Hairiba yum asi Dr.Kruthika Reddy amadi mahaki Mapuroibana Dr. Mahendra Reddy amadi makhoi anigi lakadaba masa masusing adugi khallaga Dr. Kruthika gi apokpa K Muni Reddy na hairiba yum asi masanupigi luhongbada khudol oina tamlakhiba yumni. K Muni Reddy mahak asi afauba businessman amani loinana media report ki matung ina mahak asi retired tawraba electrical engineer amasuni. Selthum ningthijana saving tauba aduga hairiba senpamsing adu matang matam chana sijinnaba misak amani. Marathahalli area asidasu mahaki commercial shop kaya marum hangdoktuna thamlami. Hairiba commercial shop sing asidagi thada yamdrabada lupa lakh taradagina tara manga phauba asi mangna sandokliba rent sing asidagi phanglami. Mahaki loinabi Saujia Reddy asisu lawyer amani. Mahaki masanupi asi anini. Dr. Nikita Reddy mahagasi radiologist amani. Case asida victim oigadoribi nupi asigi mamingna Dr. Kruthika dermatologist ni aduga mahag asi Dr. Nikita gidi manaw nupi ni. K Muni Reddy asi mapa ama oina masa nupi asibu karida soikigadege haiduna mikup khuding senazaba amasung masa nupi ani asibu yamna nungsijaba misak amani. Makhoina luhonglaba matungda magi Mapuroibana amadi makhoi masa masu singa punna leinanaba haiduna mahakna leiriba mafam adudagisu panglap laptana masanupi anigidamak konunggumlaba yumsingsu sabirami. Dr. Nikita di mahaki Mapuroibana amadi masa singa mapana sabiba yum aduda leikhirami. Amaromda angang oiringidagi hauna Dr. Kruthika Reddy asi lairik laisuda sangkhonbi mithoi mihenbi nupi masa ama oina haurakhi. Aduga Dr. Oibasi mahakisu apambani. Masina BDH Institute of Medical Science tagi MBBS loisilaba matungda Novardia Medical College Raichurda dermatologist ta MD loraba matung makhatana DNB dermatologist venerologist amadi leprosina NB EMS ta loisinki. Asumna skin specialist Dr. ama oina Victoria Hospital da thabuk puba haurakhi. Dr. Kruthika luhong khongdong bagi chaba matam haibadu oiraklami. Loinana mahakna puriba Victoria Hospital asida MBBS General Medicine amadi MCH Gastro Surgery gi maming leraba Dr. Mahendra Reddy ga makhoi ani asi hospital asidagi thengnaduna marup mapang oina yamna close oina loinaba horaklami. Dr. Mahendra Reddy asi Ganjur village tagini. Mahak asi nupa ahumgi manungda mahakna ani subani aduga mahaka phaibo oina pokminariba manaw nupa asigi mamengna Nagendra Reddy ni. Makhoigi family asisu medical gi field thabak tawbana anamba oirami. Dr. Mahendra Reddy gi apokpa Srinivas Reddy na mayamba galonana surgical item distribution agency amasu run tawrami masigi mathakta Balaji Medical Pharmacy amasu chalai jarami. Dr. Mahendra Reddy gi apokpigi maming asina Pramila amadi mahak asina homemaker ni. Makhoigi family asisu Kruthika gi imung manunga yengnabada adumak sanga tawba yaba imung ama oirami. Dr. Kruthika Chahi Kungani amadi Dr. Mahendra Chahi Kuntramathoi. Makhoi animak yumbal bagi matam charabana maram oraga family anige ayabaga lonana makhoi ani luhongna bagi damak haina singnarami. Luhong bagi matam lep laba matung pre-wedding shoot ki damak makhoi ani Kashmir da laki amadi
Kashmir gi fazaraba mafamsing Dal Lake, Sonamag, Gulbag, Drung Waterfall, Sri Shankar Acharya Temple hariba mafamsing aduda chatuna video sing namlami. Hariba video asida nupa nupi ani asi yamna nungsinana momon minokalonana makhoi anigi pre-wedding shoot asi film amagi style da hero heroinigumna ek tawduna pangthokpagi mami tari. Nauna thamoi anina amatto oina punduna nungshibagi isel asida tawthaраktuna makhoi anigi punsigi kawba ngamlaridaba mikup ama mafam asida sagatminaki. Asumna pre-wedding shoot loikraba matung Megi tang kungataruk kumjali singani kungamarida Dr. Kruthika Reddy amadi Dr. Mahendra Reddy luhongki. Media report ki matung inadi makhoi anina luhongba sida chaurangna lupa crore animuk changi aduga Dr. Kruthika gi apokpana luhongbagi gift oina lupa crore ohmsangna sakhiba konunggumlaba yum amasu khudol tamki. Hairiba yum asi makhoina leriba mafam adudagi kilometer amaga makhai chatlaga leiba Marathahali PS na konba Mone Kolan hariba mafam asida kumjali singani taragataruk saduna masanupi amadi mahaki mapuroiba loinana future generation singna nungai na konungumna lehounaba asauba asakyaga loinana sakhiba yumni. Luhungba loiraba matungda Dr. Kruthika mahaki nupagi haurakpam Mane makuna leriba Ganjur village da laki. Thamada mahaki mapam lamdamda amurak natragana anirak kumbari mahaki mapuroiba Dr. Mahendra Reddy ka punna laklami. Ganjur amadi Maratha haligi arapasi sumnatagi 6.7 km muktani. Dr. Kruthika Reddy amadi Dr. Mahendra asi yamna nungsi sanana leiminarami. Dr. Kruthika asi yamna young promising oibi women empower gidamak hena mangjal thabi nupi amani. Mahagna mahag masagi oiba clinic ama hangdokjaba pamki aduga hairiba clinic asida mahaki mapuroibaga punna thabak tawduna miyamgi seba tawge haibagi manglan asi mangjaki. Loinana mahaki manglan adu K Muni Reddy mahaki apokpana thungananabagidamak clinic ama saduna mamingna skin and scalp thonduna clinic ama oirakpagi equipment darka taba chesang document singba pumnamak loisilakami. Subnatagi local administrator gi ayaba adu khak ngaiduna leiraba matamni. Media report ki matung inasu skin and scalp clinic asi May Mari lisingani kunga manga asida clinic asi sangaduna thabak tawba hongnanabagidamak plan tawrami. Dr. Kruthika na matam kuina ningjarapa manglan adu fanglagani khanbagi nungaijaba asagalunana leirammi adubu bidigi nongdam kananasu haiba tamba ngamde. Dr. Kruthika gi punsida tamthiba thokdok amana thoklagadabagi ngaiduna leiri haibase mahak masadi khangjaramde. Mahaki clinic asibu chalaiba hogadaba numit tarani thoni tarahumdoini mukta ngaraklaba matam amadi clinic asigi thabak singloisinaba hotnaba matamda hospital phawba chatana mahaki clinic adugi awat apa yengsinduna leiringai April gi tang kunga mathoi kumjali singani kunga manga asida ikhang khangaudana Dr. Kruthika Reddy masagi marak ta hoba puk lengba thinbagi anaba adu yamna kana horaklami. Madudagi mahakna hospital da leiriba mahaki mapuroiba adu call tawduna kaurami. Tasengbadi Dr. Kruthika asi masagi oiba health problems sing gastrointestinal blood pressure vomiting amadi atopa complication oiba anaba khara masada loinarami. Dr. Mahendra Reddy asisu gastric surgeon ama oiba maramna mahaki nupigi layong asidi hospital da puduna laying da bataragasu mahakna yumda adumak hidak langthak kapa pizaba tawduna laying lami. Mahaki mapuroibana mahakpu laying biriba asida thajadaba amata leite maramdi mahaki mapuroiba asisu gastric surgeon doctor amani lanana hiram asida yamna experience leraba doctor ni. Asumna Dr. Mahendra yumda laktuna mahaki nupida injection amadi hidak pijarami masigi matung numituma karisu thoidokpa tawduna Dr. Kruthika potharami. April gi tang kungani thoi asigi ayukta amuk Dr. Kruthika gi anabasi hauraklami. Madudagiri Dr. Mahendra su hospital da chatkadawanina mahaki nupi asibu matanta thamlamba nungai tabadagi mapam da puraktuna thamlammi.
Asumna magi nupi thanamlaga mahak hospital da amuk lakhi aduga numidang wairam amuk laktuna magi nupi da hidak kapirame. Amaromda Dr. Kruthika gi family nadi masanupi adu kuina leminaba phangdabanina masanupi ne lakpa aduda yamna haraukta yamna masanupi adubu loina birami. April gi tang kunga humdoi asidadi Dr. Kruthika masa adu khara nungairami aduna mahaki nauna hangadariba clinic adugi awad apasing adu semjarami amadi mahaki mase Nikita Reddy da amadi mateida mahaki clinic adugi watliba problem sing adu pubiraknabagidamakta hairami. Masigi matungda makogi family adu punna saklen ama hauna chaminaraba matung Kruthika mahaki luhongbada mapana khudol pirakpa yum aduda numidangi matamda laklami. Amasung hairiba yum asi mahaki leriba mapamlamdam adudagi kilometer ama makhaimuki arapani. Numidangi pung mapalmuk tarakpada Mapuroibasu yumda yauraki aduga Dr. Kruthika da April tang kunmathoi kunithoi dagi kapa horakliba hidak adugi course adu sunanabani haiduna aroiba oina April gi tang kulnga humdogi numidang pung mapan makhaimuk tarakpa matamda hidak adu kaplami. Masigi matung tarakpada Dr. Kruthika potharami lanana maki Mapuroiba Mahendra Reddy na atopa room amada leirami. Asumna April gi tang kunga manga asigi ayukta Mahendra Reddy na mahaki nupi Kruthika kada sangduna hogdokpa matamda kumlakhide. Masanomduna hogdokpadasu masadu yamna inglami. Oiriba phibum aduda Mahendra pakhatladuna maki mother-in-law maki manempokta ayuki pung 3:30 taba matamda call tawduna Kruthika hospital da pukhatle thuna lao haiduna pau pirami. Masigi matung tarakpada Kruthika gi mamana mapada pau adu tamlami lanana maki masanupi ahal Nikita dasu pau adu hairami. Loinana Mahendra na maki nupibu manak nakpa private hospital Kaveri hospital da pukhatlami adubu doctor singna Kruthika siraga purakle haiduna phongdoraki. Pau adu taba matamda pumnamak ngaknaki. Matau karamna masi oithokadoribano ngarangta karisu tawduna lehoraga adubu Dr. Kruthika asi matam sangna mahaka loinarakpa masagi anaba sing asina maram oiraga siba oiramgani natural death ne haiduna launarami. Tanja aduda hospital adugi doctor na postmortem taunanaba hairami adubu Dr. Mahendra na madu tawbagi kanaba leite. Mahaki nupigi anaba mahakna khangi masi natural death ni haiduna phongdoklami. Loinana mahaki loinabigi haksangbu postmortem tawdana magi pongnaphamda aroiba mathong mangam pangthokani hairami. Mahendra gi wafam asida Kruthika gi apokpasu yazarami adubu Kruthika gi mase Nikita nadi postmortem tawsi haiduna haire. Lonana misi asi natural death mande matam kuinadagi masada anaba ama loinarakpa taragasu numidang amada asuk phibam thina soktuna siba haibasi natural death oibagi chang yamna nemi aduna asengba adu khangnanabagidabak postmortem tawsi haiduna masanupina haire. Masanupi ahanna hairakliba wafam aduda ke muni Reddy su yazaki. Asumna Nikithina Doctor Amaga wari sanaraba matungda medical ligand case MLC gi report ama semle masigi matungda police ta thaki. Asumna police ta thodok adugi matangda case ama file tawki. Madugi matung tarakpada Marathahali police ki team amasu hospital aduda yoraklami amasung thodok adugi matangda unnecessary death report UDR ama lokale masigi matung postmortem taunanabagidamagta Dr. Kruthika gi thawai yaugdraba haksang adubu puki. Asumna Dr. Kruthika gi postmortem report adu nongmanini leraga laklami. Madudasu karisu thoidokpa tawramde haibadi natural death ni haiduna longnaki. Adubu doctor na sample khara thamauki aduga forensic science laboratory da thaki. Kruthika gi imung manung nasu thodok asida kanamata singnaba leite. Maki Mapuroiba Mahendra na mamangda machanupibu yamna nungsina luna sana tawbiki sing aduna Mahendra na Kruthika bu halamgani haibasi thajaba ngamlamde. Madugi mathakta postmortem gi report su natural death ni hairabanina singnaba amata laikide. Asumna Dr. Kruthika Reddy gi aroiba mathau mangam pangthoki.
Asumna Kruthika gi mathau mangam pangthokraba matungda Mahendra mahakna Bengaluru da adumak leiba tarabadi magi nupibu kauba ngamlaroi haiduna mafam adu thadoktuna Manipal da leiduna mafam adu da leiba hospital amada amuk gastric surgeon ama oina thabak tawrami adubu Yamna toina Kruthika gi family da call toroktuna awa nungai amadi police na lokatkiba case sing adugi matangda hanglammi Asumna nongmadagi nini dagi humni hapta ani dagi thakai asumna tha ama phajinki adubu kemuni Reddy di masagi maina sakpa haibadu oiri lupa crore ahum changna masana harauk tayamna masu singalanana leinana ba sakiba yum adusu isikchikle mahangna sagat sakiba asa pumnamak kairabada yamna nungaitana leirami Tha ahum surakpa sida asumna yum adu mi amata sangnadana leiba tarabadi nungai nararoi khanduna yum adu iskonda pikirami amasung mafam aduda lining laison tawduna mi tinba aduna maram oiraga imung adusu isik sikpa haibadusu oidre lonena makoi su marakta isorgi thogal tawre amadi masimakna masanupigi thawai aduna su ingni sikna leiba oirasanu khanjaki Asumna Dr. Kruthika bu miyamna tapna kauruklaba matam asida yamna thajarudaba mohongda natural death ni haiduna lawnaramba thogdok adu ningthijana plan tawraba matungda mihathina hatkhiba oiramki October 16 lisingani kungamanga numit asida Marathahali police ta Kruthika Reddy gi forensic science laboratory digi report adu laki Karigidamak tha taruk asi report adu pirakpa matam sangkribano haiba taragadi forensic science laboratory asida case lakpa asi amagi mathangda ama amuk leptana yamna toina laklammi lonana police na pressure pirakpa yamna serious oiba case sing adu hana khut thananaba hotnaba amaromda Dr. Kruthika gi case tadi madugi matangda imung manungnasu singnaba leitrabanina tapna adumak report adu laksarani khankibana report asi thengkiba oiramba yai thenglabasu thengna lakliba report asina tha taruk asi natural death ni haina leiruraba case amagi anoba mayol ama honglakli October gi tang 16 asida pirakpa autopsy report asida police sing yamna thamoi sokpa haibadu oiki khudakta Kruthika gi family da pau piduna police station da laknaba haiki Masigi matungda Kruthika gi family su police station da thuna laki lonana police ki maike dagi autopsy report asida hairakliba asi operation theater da khak sijannagadaba anesthesia hariba drug asi yawramme haraki anesthesia hariba drug asi operation tawdringi gi mamangda mi adubu tumtha khinabagi damak fixed dose ta kapnaribani karigumba dose adu henjin khiba taragadi punsi suppa tumkhibadagi haugatlakloidoribani Forensic science ki report asida Kruthika gi haksangda anesthesia hairiba drug asi saruk chang yamne hena yaurambana masi overdose oigani masina taklibadi Dr. Kruthika gi case asi normal oiba case amanate masi tasengna yamna heine singna plan tawraba matungda mi adugi punsibu loisinaba chathakiba thawongni October gi tang 13 da Kruthika gi mapana thawdosigi matangda mamutana thigat pinadabagi damak foreman complaint ama tawrami masigi matungda Dr. Mahendrana maki son-in-law maki mamak nupa gi mathakta police ta FIR ama file tawki maramdi Dr. Kruthika gi hidak langtak kapagi thabak asi Mahendra khaktana tawrami amadi Kruthika ga aroiba thengnakiba misak adusu Dr. Mahendrani Asumna haujikti case asi tha taruki matungda amuk angle khudingmaktagi yengba horaklami Police na Dr. Mahendra gi khongul likhi amasung Udaipur Manipandagi October gi tang 13 asida police na Mahendra bu phaki amasung thangnaba numita mari lenaba magistrate ta putho oba matungda numit mapanni gi oiba police custody gi remand lauki amadi thokiba thogdo aduki matangda investigation hauki October gi tang 13 scene of crime officer na Mahendra gi yumda thiba humbagi thabak chathaba matamda syringe laptop smartphone amadi makhoi gi yum adugi CCTV footage na singba pumnamak police na recover tawraki
पुलिसना चथरकपा अकनबा इन्वेस्टिगेशन की मतुंग इना डॉक्टर महेंद्र मिहाद अदु महाक मसाना चथबनी हाइबगी मराल याजकी अमसुंग मिहाद असि चथनबगीदमक महाकना लुहोंगलब मतुंगदा था खरगी मतुंगदगी प्लान तौदुना लाकपनी अदुगा मिहाद असि एविडेंस लहेंदबा पामबदगी महाकना ऑपरेशन द खक सिजनबा एनेस्थेसिया हाइरिबा ड्रग असी अप्रैल की तांग कुनगमाथोय कुनगनिथोयदना डोज असी खजिक खजिक कापलब मतुंगदा अप्रैल की तांग कुनगहुमदगी नुमिदांगदना डोज खर हेना कापतुना महाकी नुपीबु हातखिबनी हाइबसी महाकना याजकी करी मरमगिदमक मिहाद अदु चथरिबनो हाइना पुलिसना हंगबा मतमदा क्रुथिका रेडी असी मसागी तोंगान तोंगानबा लैना लायोंग गैस्ट्रो इंटेस्टिनल प्रॉब्लम ब्लड प्रेशर अमदी यामना कॉम्प्लिकेटेड ओइबा लैना कया मरुम लैबासिना मरम ओइरगा मंगोंदा यामना सेनबा लोनना डॉक्टर क्रुथिका की फैमिलीना मंगोंदा मिनमलबा मतुंगदा लैना चेनबी नुपी अमबु नमदुना लोहंग हले हाइबगी वाखलोन असिदगी महाकना साउदुना हाइरिबा मियाद असी सथनबा प्लान तौबने हाइदुना फोंदोरकली अमरोमदा क्रुथिका की इमुंग मनुंगी माइकीदगी लुहोंद्रिङेदा मखोगी मचानुपी असिदा हाइरिबा लैना लायुंगसिंग असी अमत लैखिदे मसी पुमनमक महाकना सेमजिन साजिनबा ngaktani हाइदुना खुमकी फैमिली की माइकीदगी मखाताना फोंदोरकपा मतमदा क्रुथिका लैखिद्रबा मतुंगदा महाक युमदसु यामना तोयना लाक्लमी अमदी मतम अदुदा महाक डिप्रेशन लैबा फावबा साकी असुमना बेंगलुरु दगी मणिपालदा चटख्रबा मतुंगदसु महाक कॉल तौरखी अमदी महाकना कॉल तौरकपा मतमदा अनंबा मतमदा हंगलिबा वहंग असी पुलिसना थौदो अदुगी मतंगदा करी हरी फोरेंसिक साइंस की रिपोर्ट अदु लाक्लबरा हाइबा वहंग सिंग असी यामना तोयना हंगलखी के मुनीना मखाताना फोंदोरकपदा लिसिंगनी कुनगमरगी अक्टोबर थासेदा महेंद्रना महाकी मनाक्ता लाक्तुना हॉस्पिटल अमा साबिनबगीदमक हाइरमी अदुबु के मुनीना हॉस्पिटल अमा चलाइबदी खरा वाखिनी अदुना क्रुथिकाना हांगदौरिबा क्लिनिक असेदा मतम खरा थबक पुना तौरबा मतुंगदा अपग्रेड तौसे हाइदुना फोंदोकलुबदा खरा वारौखिबा लैखि अमरोमदा डॉक्टर महेंद्र रेडी असिसु क्रिमिनल अमनी महाकी ट्विन्स ओरिबा डॉक्टर नागेंद्र रेडी नुपी अंगांगदा लिसिंगनी तरागा मरीदा सथखिबा थौदोक अमगा मरी लेनबदा महाक्सु को एक्यूज ओइकी अदुम ओइनमक हाइरिबा केसेसि लोहोंद्रिंगी ममांग लिसिंगनी कुलंगा हुमदोइदा क्लोज तौकी अमरोमदा महाक असी नुपी अंगांगसु संग खरा तौबा नुपा अमा ओइरम पुलिसना सथरकपा इन्वेस्टिगेशन दसु महांगना पाइरंबा स्मार्टफोन असिगी पेमेंट एप्स फोन पे दा तोंगान तोंगानबा नुपी मरी मंगादा अइना अइगी नुपीबु नंगिदमक हाटले हाइदुना मेसेज थारंबा क्या थेंगनकी असुमना मराठाहाली पेसना डॉक्टर महेंद्र की मथकता मर्डर केस अंडर सेक्शन 103 भारतीय न्याय साहित्य BNX 2023 की मखादा केस अमा लौखतुना माकी मथकता फंगलिबा क्लूसिंग एविडेंसिंग असी निंगथीजना सार्सिट सेमलबा मतुंगदा मसागी पुंफम थोकबा चप चाबा सेराक अदु फंगनबा होटनरी डॉक्टर महेंद्र रेडिना माकी गैस्ट्रिक सर्जन अमा ओइबगी हई सिंगलबा स्किल अदुना माकी नुपीबु कनबीबगी महुत्ता माकी नुपीबु माकी खंगजबा महिना हातोखिबा हाइबसी डॉक्टर महेंद्र असी साइकोलॉजिकली प्रॉब्लम लेरब्रा हाइबसिनी वारी असी ताबिरगा मतौक तमगे खनबिगनु डॉक्टर महेंद्र मसाना तौजरुबगी मही फना खंग हैना लोटलबसु मसागी मरागी चेराक्तगी नांथोक्तुना चेनबदी यारोय पुजरलिब केस असी कमदौबीबगे मखाताना चैनल असिदगी क्राइम ग मरी लेनबा अपडेट सिंग ताबा फंगननबगीदमक चैनल असिबु नुंगसिबिदुना लाइक कमेंट सब्सक्राइब तौबिरमु ताबिरिब खुदिंगमकु अमुकहना खुरुमजरी।